खुरुमजरी ISTV की पाव मियंग ताबिरिबा मयामपुना मपु तरामना ओक्सरी हौजिक अहानबदा मरुओइबा पाव तरागा मरीरक सुबा कासाई संप्रा फेस्टिवल मिनिस्टर श्याम कुमार ना हौदोखरे लुपा लाख कुनग मरी संगना मार्केट सेट सागदौरी ngasi sahi kunga panrongi mamangda thokiba mi hatpagi thogdokta mara lerba mi ahum mapunsi supa kasum sangda thamnaba ko na khangan khre amasung langolda tata tipper na mama masa nanbada sahi mari khakta ngariba masa nupa lai khidre housing pau sandona pizari Namid homni sumna chathagata taraga mayak suba kasai sampra festival ngasidagi urkhulgi kasai grand hokre North Eastern Council Horticulture and Soil Conservation Tourism Department Manipur Organic Mission Agency ICAR amasung max na punna sponsor toguna kasai fruit farming and processing cooperative society limited na sinna pangthokiba tharamaduda Horticulture Minister T.S. Syam Kumar urkhul district ki AC2 DC oiriba T Joseph Lunding MI The Insas Officer Odiba Zogesh Chandra Sharma ADC Urkhul gi Vice Chairman M Isaac amasung Horticulture and Soil Conservation gi District Officer M Kiran Kumar na Tharamapu Singh Oike Festival asida tongan tungan ba sampra gi stall sama kuntra mathwena saruk yari Tharamadu da wangang duna Minister Syam Kumar na kasai de lupa lakh kungamari sangna market set saliba tha sigi manungda saba hawrgani masigi manungda lupa lakh Tarau humdoi lesing humdra mangana rural market set amasung lemhoriba lupa lakh taret makhaina retail market set sagani mahana makha taraduna Shirara Kongi Morok Tamelongi Komla Imphal East ki Androgi Singsang Pareng daki home ge pothok puthokpada maming sale Pothok putholiba mafam singi farmers sing da Bharat Sarkar ge North East Council lagi ahen masenpam lawruga pinaba honari Masai Bharat Sarkar na su approve tawre haiki amaramda kasai ge sampra tharibam farmers sing da makoina tengnari ba problem sing mahak masamak yauna department ki official single laktuna yamna toina yengsinba hawrgani Organic ki oiba sampra sing puthonaba amasung tinjang kaijang daba masamu pha pothok ohenaba honagani haiki Se Minister N. Birenalu Singba Sarkar asida yarba Minister Singna Praja Singa punna tanaduna miyam gi apa mage matung ina puksal singa thabak togani haike festival asi mai pana pangthona ba honabada NEC na lupa lakh ama Horticulture Department lupa lakh ama aduga mahaki makeri gi lupa lakh ama punna organizing committee da khusinna ki thalamgu sarugam oina sampra khwadi gi puthokpa farmer ahumda sel gi mana supi ki so idana within this month all concept the market set this village. It costs about 30 lakh 15,000 and another this on retail market 7 lakh 5,000. 30 lakh 75,000 is the cost of the rural market set and retail market 7.5 lakhs, 7 lakhs. Total 24 lakhs. See within this month the way kasai organizing committee paisa pigane process hanne. Ngasidigi sahi kungamapal romgi mamangda Thangal Bazar da Koilas Thabaga Mari Lenana Thokiba mi seminar gi thogdokta Senabami ahum ngasi lampel da leba additional session just fast track court Manipur iski just W Tonel Maitena mapunsi super zealot thamna ba yathang pi khibaga loina ngasidigi zealot hajin krai Miyoi ahum adudi Sagolban Mainu Direktagi Khangjarakpam Basanta Pukhrambam Joykumar Amadi Sagolban Salam Lekai digi Pangizam Ramananjani Pukhrambam Joykumar Mamang da Kota Karak Tabadigi ngasi Masana Kota Sarian Tarol Abamatungda sentence adu makoi aniga loina pi khibani Hariba miyoi ahum asina sahi kungamapan rongi mamang da khana senabagi thogdok amada polem cytazid alai cytazid kumar kaba miyoi ama phuduna hatki habigi maralda makoi ahum asai mapunsi super zel lainabagi athang ase pi khibani aduma pu makoi ahum gi maikeda leba ukilna miyoi ahum asai senior citizen act oiba maramna IPC gi section 302 gi matung ina akan macharak PB denaba appeal chauki Zel thajin kharaba mi ahum asai lupal sing tara tara gi fine thin basu khangan ki ngasigi hearing aduna maraleba mi ahum asibu ahal oraba maramna medical treatment sing tawduna hida langthak sing pijanaba central zel sajiwagi superintendent su khangan ki Langol da ngasi ayupung nipan makharom taba matamda leibak honma tata tipat amana mama masa nanbadagi sahi mari khakta ngariba masa nupa lai khidre mama sopodigi laikanari thaudok adu kamkho hai sahi kun thra tarena masa nupa thangimlen pamduna lambi matai da leplingai da leibak thaba tata
tipper MN01C3399 na khanghaudana nakal da tutharakpadagi mama masa anibu nankhibani thodok aduda masa nupadi khudakta lekhide aduga mama di makut namana traknan nalaga masana mapanda leihobadagi singin sita hingauki pung ani khara hena mafam aduwaida leramba miyam hupsinduna mama masabu kannabu khonabada ngamkhide kaina thangda JCB crane sijinaduna yamna wana laikhidraba angang adugi haksang lokthokhi amadi mama gi khusu satokhi khudakta mama adu siza hospital pukatuna layengki hojik nupi adugi pibam kudong thiningai oidre haidi Department of Textile, Commerce and Industry na sahi ki khud haiba sing da piba award lanthopagi tharam Imphal Hotel apang thokre Manipur Handloom and Handicraft Development Corporation Development Commissioner Handicraft amasung Department of Textile na punna sinuna pangthokhiba tharam aduda Manipur State Planning Board ki Chairman S Rajan Manikogi Chairman Rajasthan Yumna Principal Secretary P Wi-Fi Handloom ke Director K Lamli Kamai NCS ECG Assistant Director M Sanjeev Kumar Sarup Yaki Kudai Benipan State Award PK Tara Marida Merit Award Amas Kungini Toida Puring Thogat Pigi Award PK S Rajan Helum Amasung Handicraft Lam Damasigi Sel Tungi Pibam Pagat Hanmada Asoba Audang Lauri Putoli Bas Polam Sing Hena Magun Leina Putopa Matoktai Masigi Damak Training Pangtopagalina Makoibo Puning Tabupi Basangi Haiki Kanda, Tamorokanda, design to Hayorokanda, I could Kanorokanda, I production Putoke, Putoke, I Sentanaba, I Sabimo again, the Kravski, Chigumba, I could Potokano, Putokumimo again, I would know Madurom the Kanjalakan, I could training, she got me the best certificate, Katarina training Yawiba, Adunia Pamiba. National Highway Masung State Highway Semjin Bigi Tabak Atuba Matamda Lusina Bohonari Haina PW Diggle Ship Engineer KS Temana Fongdokle Ship Engineer ka IS Tibiga Akanana Unabada National Highway Kuntraga Mapan Sana Patidigi Mau Pava Asi NISI DCL na Lambi Semli Housing Fabada Lambigi Ayam Saru Sing Semba Hokre Adubo Mafongkrada Ating Bapirakpan Amaram Warega Lambi Semba Lepkre Infal Digi More Fabugi PW Dina Paiba Lilong Digi Wangjing Pava 4 Land on Tokle Wangjing Digi Balen Pawba Hana meter Tare Paklamba Adu meter Tara Dasmik Manga the Hengat Laga Paktok Nabagi Damak Lamloksin Bigi Tabak Sachari Haiki Tawal Police Command Damas Kungatok Suba Assam Rifles ki Apun Makambu Amana KYKL ki active member Ama Wangjing Hodamba Maning Lakai Digi Fare Hari Police ki PRO ge Serol Amana Fagalaba Mi Asigi Maming Ningthozam Ingwabil Sahi Yangkai Apopale Kidraba Sonzon Kawi Amaramda Imphal West Police Commando na Khonang Ani Karak City Hospital Manak Tigi KNFMC ge active member Ama Fare Fagalaba Mi Asigi Maming Sominland Kipgen Sahi Kuntragani Toy Apokpa Daukam Kipgen Pangzang Kuldegi Hojik na Mission Bank Lem Kongda Lebani Mahak Nepal Suba Assam Rifles ki personal oi hiding Haksang Pibam Namaram Odina All Manipur Working Journalists Union Amzuge President Wangkimsa Samjai Union Asige President Pamdigi Pothakre Union Asige General Secretary Hadrok Paserol Amagi Matung Ina Haukiba Janawari Tara Tarukta Wangkimsa Samjai Namahaki Haksang Pibam Kudong Sada Bakara Laibadagi Potharage Haina Union ge Vice President Tharak Paserol Amangasi Amzuge Standing Committee Gimi from the Kubna Kanara Bamatungda Mahaku Pamasidagi Pothabada Ayaba Pikibani Mahana Pamasidagi Pothakra Bamatungda Hanagi Amzugi Sanakano Yamatung Ina Vice President K. Saros Kumar Saramana Ngasidagi Hauraga Tha Hum Fava President ke Sas Puhan Bahainasu Warep Nari Haide Nupi Bahantana Yangba Sengmai Kendegi MLA Dinko Zelat Hazilu Atubada Sa Sit Thagalu Haina Thangmai Bandangasi Wakami Pham Sathakre Wakami Pham Aduda BJP government Amara Leba MLA Kankatuna Thamganu Ain gu Ebantic Sub Sadak Piu Haina Singba Ayiba Serol Kaya Sizinaki Thangmai Ban Apunba Nupi Lup Thanil Sinuna Sathaki Wakami Pham Aduda Vice President Kabar Bam Mangisana na Wafung Kaya Su Fongdorakle Si Thagat Piu Haiduna, CM da, DGP da, ASP da, application kaya pigre, reminder kaya pigre, Sar si Thagat Pini Haiduna, Taza Halagat Hambi Bagi Mahuta, Housing si, Akoina, Maira Pabigi, my Kaitagi, Heisening Badi, Sar si Tuna Thagat Pibase Pami.
Soro Khaibam Nehru Koba Sahi Kungamari Rom Surba Pukau Khabam Awang Laka Diga driver Eba Amatha Sikitang Taragani Toy Degi Tiba Kangdana Lade Mahakana Gumbakana kidnap Torongadra Hibigi Singnabale Atuba Matamda Hado Piro Hine Imung Manungi Mio Singyauna Manipur Press Club Paugi Mipam Pang Tokre Nehru Gi Mayamba Sanzuena Nehru Asi driver Eba Mioini Numit Aduda Sengmaida Sing Taruraga Halakpada Lari Angbam Lekai Mapada Kumta Horaga Angobakar Amada Tungno Sakibani Kanaguma Singna Pazin Malerabas Imung Manungi awa ana yenglaga thadok piro haiki na paisa mi ko hitang sokjal bai da akoi ki bideni khangde amane imung manung de khangandre aduga lekai mi akoi ki kaka ha gadra du moina ma jibon jibon habet nang matam thana le habi ai tare bo singnei ba mi je mangon hoina kitang akoi ki ma je ngasi akoi da moi mi amane sum thibal la amaga Lama Madung Nongalaga, Sing Taba Chaki, Gari de Kumaga, Changmina Giba Dagi, Hoyum the Handelak never mind. Narcotic affairs on the border na Morang Lamkai area degi Haitang by takeover Mio among Arang, WY tablet listing Aniga Conan Far Hari, Mio assist Sursan Pudagini, far of a tablet, a local market local listing Marifurongi Oigani, Hiramasiga Mari, in a case summer register Tobago in a Makata Natibu Humbi Tabaka Taba Hauri Heidi. How's the Pogi Marathon at the break ama Lominasi? Mama Mapana, Machada Pibangam, quite a job Kudolsi, Ichabu Mahitaman Slopeland Public School, Kongjom, Northeast India, quite a job Wamadi Nanba, boarding school ni. Slopeland Public School, Kongjom da, Nasimak admission to Viduna, Ichabu Mahitaman View. Sagolwan Morangler, Nepra Menjotaliba, Ayus Wellness Center da, well qualified doctors, Amadi staff Singalona Makal Makaka Agilena Singlaying Jari, Lonena. Mapam Machi community holder Lishingani Trim Pangi January Tank Kuntragina Kuntramato Slim Campama Pantuk Jagani, Akupa Marol Git Makaki number contact of you. Imphal is West Amadi Bisnupur District Oina, Makal Kudingi Apamba 2, 3, Amasung 4 wheelers na Chingbagi Gari, Guarantor Yaudana loan, Lobi Yagani, deposit Tobanavita Apamba Gari Supangigani, Pambiba Mio Sing Unabiu, Imphal Finance, Head Office Moirangkom, Loklaubung, Branch Offices, Pauna International Market, Amasung Bisnupur Bazar, Bisnupur. Mayampulang Putaram Oksari, Makataba Pau Pizari. All Manipur Government Drivers and Technical Association and Dabi Tara Yawa play card Kaya Paiduna Wakat Kongsat Ama Ngasi Sanjian Tong the Satkre. Kongsat Adu Police na Sanjian Tong the Tatuna Makwegi Dabi Serol Ama CM Amadi Atay Madile Naba Sing the Pisin Naba Association Ge Miwai Karak Hangatuna Pisil Hanki. Dung the Association Ge General Secretary NZ Kalasana. Government ke driver sing atay state PD batolop adu PBU driver singi service security PBU amadi government driver singi service RR mapungfa na matangga sana na semdok PBU haiki. Driver singda thak manaba miyangda tolop se PBU haibani driver singi service pu ara mapung phana matam ga chana na semdok PBU haijabani adegi matam changna wajarak laba sarkar gi driver da workshops da casual da leiriba mayam jibu service protection PBU na moibu regular tahan biu sarkar gi losang da hang leiriba post mayam ji mention biu haijabani. Roadside Vendor Welfare Association Manipur Getaraga Mapan Subama Pok Kumon Ngasi GM Hall Pang Chokre, Tharam Aduda Imphal East ke Zilla Parisaki Ufa Adik Secretary Tama, National Hawker Foundation ke General Secretary Saktiman Ghosh, AITUC Manipur ke General Secretary L Sotin Kumar, Social Scientist Dhanabi Laisam Manipur Ketel Phambi Apun Manupi Luki, General Secretary L Mema Amadi MU ke Associate Professor Dr. Singlan Maistam Sarup Yaki, Matam Sam Street Vendor Oina Pot Yondana Lagraba Pot Yonbi Ahal Singmo Puning Togutuna Kudapo Sing Piki Tharumka Mari Lenana Dhanabi Lasamna Matam Sam Street Vendor the Pot Yoliba Singi Yapa Tharam Sing Packet Pibana Afaba Lambi Oigani Makobu Mirai Biba Sumroi Haiki El Sotin Kumana Matam Sanganunginu Sa Marekta Wana Yum Puzari Balam the Masig State Vendor Singi Topam Chokpa Welfare Government Tobi the Basikarigino Makogi Dama Government Lepi Duna Topam Chokpo Sing Pangalo Haiki. Sagi sagasi, aku dapat bersedia itu. Madura nasi, aku jangan suruh bawa street vendor ni. Ibu madura itu dah mana? Mungai mana? Gaya mana itu punaya? Siapa yang bawa itu komunikasi?
हौखिबा जनवरी की तांग तरुकता भारतीय जनता युवा मोर्चा की एग्जीक्यूटिव मिफम अमा बीजेपी की जनरल सेक्रेटरी ऑर्गेनाइजेशन अमदी बीजेवाईएम की भारतीय युवा मोर्चा की नेशनल प्रेसिडेंट पुन्ना महाजन यावना पांथोखिबा मिफम अमना जनवरी की तांग तरागनी थोइबो स्वामी विवेकानंद की मपोक नुमित अमदी जनवरी की कुनगुमदेबो नेताजी सुभाष चंद्र की मपोक नुमित हाइना पालन तौनबगी वारेप लौखरे हाइना बीजेवाईएम मणिपुर प्रदेश के प्रेसिडेंट पी सोरमोजिना पामुसिंग उनबा अमदा फोंदोखरे ngasi बीजेपी मणिपुर प्रदेश की ऑफिस पामुसिंग उनबा अमदा महाना मखाताना फोंदोखिबदा पालन थरम सिंह असigi manungda BJYM Manipur Pradesh na sinna lakliba tang kuninda mega blood donation camp ama BJP ki office pangtholagani hairi loinana lakliba tang kungo humdoi asida su Besnobo district ki BJYM Besnobo district na sinna Netaji Subhash Chandra ki birth anniversary ka loinana mega blood donation ama su pangthokani hairi loinana January tang kunga manga dagi February tang tara faubana millennium voters avian haidana palan togani palan tharam asida listing ani ke January tang ama da pokhiba angang singbo voter list salhan bagi akanaba thausil sing BJYM ge thomisna paikhat kani hairi loinana district sindagi miwai kungamanga saba prava risingna new India campaign gi damak lakdeba April thada mock parliament amadi mock campaign singbagi tharam sing pangthokani hairi chathagadori ba tharam paring sing asida Manipur da leidiba miyana mapungfana saruk yanaba appeal tawki ngasi pamusing unaba aduda BJP Manipur Pradesh ki president Insa Salam Joy amadi BJYM Manipur Pradesh ki secretary Laisam Tes Kumar saruk yaki Sagnadaba film critic amadi best critic film award Swarna Kamal Fanglaba RK Biduna Iba Wakal Masu Sakta Makal Haiba film criticism gi Manipuri Ladic Sahitya Academy Award Fanglaba BS Rajkumar English ta handokpa a ray of colorful thoughts mainly of images Manipur ge governor Dr Nazma A Haptulada Aiba Masamana Kudol Tamkre ngasi ayupung taramathui taba matamda Rajbaban da pangthokiba asammaladi Kudol tambagi tharam aduda secretary to governor TS Sitaranjan amadi Speak Meke Infal Channel के सेक्रेटरी वाहेंगबम इबोम सासु सरुक याखी Indo Myanmar Workers Forum Moria Sinduna Moria da Lady Tongan ba Civil Society Organization Worker Policing Amasung Commando ki Apunba Awareness Program among us Forum ki Office Pangto Kre Thoram Adu da DSP Commando Moria TS Krishna Tombi OC Tarun Kumar Moria Police ke second OC Akbar Hussain Forum ke President L Fulindro Meitei Council Moria ke President M Thoiba Amadi Atai Masak na Bami ke Azu Saruk Yaki Meitei Council Moria ke President Thoiba na Fangdo Kibada Police ka Afar Mari Thambaga Lwena amaga nungsi sanana Sabina Ningbagi Apam Fangdoki level ke thabak toriba ima ebel singna Fangdoki bada Indo Myanmar Friendship Gate ki makhada ugi gate ama thingduna thamba asina pochai puthak pusin tabada awaba mayok nari loinana gate asigi manaka lambi mayai da leiba India ge flag post ama leiba asi chathok sa sin kudong sa daba kaya leibana atopa mafam amada hongdok haningbagi apam Fangdoki DSP Krishna Tomina Fangdoki bada commando amadi police singna ahin ngtil khaidana praja simungak senduna leiri hiramasida miyana mateng pangbiu loinana miyama thamba tungan ba wafam sing Malilena ba amadi makok thongbo singatana duna kudakta thabak to onto na bohona gani haibigi thajaba piki Nimitarani sumna chatagada ba Kuki Student Organization Twilang Bloki General Conference kam Silver Jubilee ngasi Kangpopi District ki manung san leiba Ganal Kimpon Ground da hogdokre hodopagi tharam aduda Social Welfare Minister Nemsa Kibian KSO General Headquarter ge President Pautin Thang Lufang KSO Twilang Bloki Founder President S. Ais Thangkolal Amadi Atay Masak na Bakyazo Saruk Yaki Mas Pachat Pagalwin na Nat Kyo Eba Tharam Kyasu Udki Tharam Aduda Wang Aduna Minister Nyamsa Kibiana Afaba Sakopa Purana Bidamak Amaga Corporation Pinabamatok Tai Atopa Stickers Tangdam Nabada Aikwegi State Asi Housing Fabada Loli Kada Fado Housing Watpegi Mong Lady Civil Organization Amadi Student Organization Singna Afaba Society Amapurana Bukhona Bada Asoba Taudang Logo Davani Haiki Manamaka Taraduna All Expenses Oina Beneficiaries Singda Direct benefit transfer tawna ba thawrang loire Aadhaar link tawbagi thabak asi hek loibaga tha taratret ki pifam chopa old age pension masa gi account da thajilagani haiki makhata na minister ge miya makhada differently able person singi amadi laitala kaya gi tungan scheme kaya paikhat pa haure scheme sing asigi dama form laukiba sina January 13 fabagi manungda submit tawna ba minister na appeal tawki Kurai apuna beekeeping and honey processing producers company na sindana nimitaru ni satagada ba State Farmers Agri Business Consortium na paikhat pa scheme sing
awareness program simadong stadium road labor hotel north east da hodokre hodopegi tharamda Manipur Rural Bank chairman Dr. Prasanna Kumar Bal agriculture gi additional director MS Khaidem Nabard Resident Center gi AGM RK yafabu saruk yaki Manipur Rural Bank chairman Dr. Prasanna Kumar na mai pakumi ama oige hadabadi matam chana thabak toba apa wakal khanma amasung thamui singba tai haiki Imphal West District Mayang Langsing Tamang Sabalda Manireda gi makada solar power project ama paikana bo honoriba asina imung sani kuingama thoigi lam namdun loksinna bo honorak nabadi madugi afafata government pugoda bani haina warip lokre mayang langsing tamang development committee no sinna pantho bi sanga na pangtho khiba mifam aduda mayang langsing ibodo kobru lai committee ge president y ibohol mayang langsing gp gi members saruk yaki Department Committee ki member W Bobosna na miyoi sani kuingama thoigi akhanaba thorang ama logduna namduna lam loksinduna solar plant pakana bo honorak pada miyamna angama thakda thingani haiki objection tawi haiba publicity wahi mata sindu bakoi na tabi na papi na matunda man matakta laiba minister khande nagragana renew ki official so wasing sina moina pili ba objection jamanam chabe disi nang sigi order sima tari asuta thona na tawro ka haidna haida ko oraga di of course haida ko si ai koi amuan na khanaraga disi sina at least ai koi wapam tabi haida lobuye Arong thongdagi tentha phawba kharung part amadi eco part anigi banakta semgaliba ringban gi phibo ngasi khangabo khungi akoibada leba club kungani thoigi apunba United Village Development Apex Committee gi miyo singa satuna yingsin kre committee gi founder CMN TS Dilipna chai khuding isaw lakpa matamda kharung part omdagi mokholakpa istingna khangabo maikaida low pari dising amagi mataka low uba yadan lei ringbana siningthina sabirabadi lopham singa si lorok anirak phawba lokpa yagani haibasi mamang leiramba government su haijaduna lakhibani adubo semiram liba ringban asi yaman nemna thonbiramba amadi dam ahum saram liba asina wangkhatna sarambana ringban asi lebege kalisu kanaba phangandri hairi loinena hauzik nauna semulak deba ringban asi sa liba sahi asigi mas thafabuge manungalo sinbina ba mayina ba singaponing singsin ki Mathabu asi thuna sinbirega hermong tam sinbirega anjida koi khamu project awa punam se kon bi boisunu masida leiriba koi prajasin support to biu media gi sin inausin support to biu Laumi semi singu puning thogat pa madi lau singu bugi anova technology kaya bo mai pa na paikat na pandam da kisi bigyan kendra thawal na Nabard Manipur Regional Office ki kusan madna Thawal district tongan ba mafam tarukta farmers club hangdopagi makha chatharak bu oina ngasi hairo kendege manung san leiri ba lorem bamda lorem amsa khot lambi lup haina koba laumi singi club ama hangdokre loinan lau singu bugi matang da orientation program ama supang thokre Department of Agriculture ki Assistant Director Amadi KVK Thawal ki Insa Senior Scientist Mohendra Singh Khaidem Nabard ki Assistant General Manager RK Yaifaba Maitai Indian Overseas Bank ki Branch Manager KI Surbala Social Worker SI Yaimabi Amadi Khabam Bamdia Farmers Club ki Dana Sandrana Athoba Mitungnan Singh Oiki Wangang ki Bosna Club asi hangdo pagi tangai fadaba Amadi Bank Singalwena Duna Sabina Bagi Kanaba Paumis Singda Amadi Laumi Singh the Powdum Key AGC Head Office Jimnam Kuno Infal East Tha Sik Tangtraga Manga Digi Hauduna Tha Hum Subna Sadagadaba Gas Semic Training Program the Namit Humni Damapung Fana Sem Haidaba All Gas Kira None District Staff Thomas Singh Namit Punsindana Hai Singh Singh Udkre Tharam Aduda None District Manager Fungsang Augustine Amadi Atay Masak na Bami Kasu Saruk Yaki Nomagi Aba Manson Workers Singing Training Program among Ngasi Tamilongi Indoor Stadium the Pangchokre Training Program Adu Swas Bharat Mission Amasung Sanitation and Drinking Water Campaign Yamanung Sana District Worker and Sanitation Committee Amasung PISED Tamilong Anina Punisin Pangchokibani Thoram Adu da Deputy Commissioner Armstrong Pamai SDO Kasam Thai Faiga Gangmai SDO Tausem Khomboy Aimol Amadi SDO Tamai Robertson Asem Saruk Yaki Tharam Adu Wangangoduna Chief Guest Oikeba Armstrong Pamina Lagriba Master Manga Fabugi Manungda Tamelong District Asi Khongham Khudham Choithoktaba District Amu Ohena Bakan Honori District Asigi Manungsan Ladiba Khungang Kudimang Ladiba Master Manga Fabugi Manungda Sanitation Toilet Sadaba Taraga di Dandi Fangani Wenena MZNRE ZLSK Thadrak Sanfam Singsu Fangaloi Haiki Mana Makata Duna Housing Fabugi Oina District Asida Sanitary Toilet Sadaba Yumlisi Manga Samri Madfuga Matoi Lady Makui Sing Asige Toilet Sanaba Pandam Tamli Fangdoki
District Workers and Sanitation Committee Imphal West National Swast Bharat Mission Gramin Amadi National Rural Drinking Water Program gi matang the Imphal West District ki Gram Panchayat level da leidiba functionaries singi nomagi oiba interaction program ama Imphal West DC complex ta pangthokre tharam aduda DC and Geofrina hauziki matama lu nanba haibasi yamnamak tangai fade district asida leidiba yumthong khudimak na taru tanana sanitary latrine leinaba thorang oina pradhan sing unaduna thabak oina pangthoknaba honabani haiki Infa Municipal Employees Union ki thabak lepagi strike nimit nipani suraba fabu authority ki maike digi thabak amata lokhalak tabana January 18 fabu ki manungda demand sing pidrabadi January 18 digi officer amadi elected member khudimang office complex ta jangandabagi khongjang hauragani hairi hauzik abuka naten break amalaminasi Eastern Gas Limited wanted sub-dealers for different areas in Manipur. Also wanted sell executive and retailers for cashless device, POS, money transfer, utilities services, flight booking and many more services. Dealership MS Yoibu Yohenba Traders, Moirangkom, Jingakam Laikai. Panacea Coaching Center, the best and only trusted coaching center in Imphal. Panacea Coaching Center gi oja singna exam gi sem saba matamda support tawbiki amasung mateng yamna pangbiki. Exam tips, regular mock tests, suggestions amasung study materials sing yamna janaki. Class 10 thagadaba singna makok thongba oina bagi damaktadi Panacea singna amatang araba coaching center ni. Miyamna center sida thajaba thampi. The Blossom School, well begun is well done. Moirangkom and Changangai campus affiliated to BOSM. Admission for 2018 now open for classes baby to class 8. School topper in SSLC 2017, Chanjit Kumanthem 85% with letter marks in 5 subjects. The school recorded 92% pass percentage. A school where children don't study but learn. Contact school office on all working days for details. Mayangpunam Puthagasari Makataba Pau Sing Pizari. Thasigi Tangtraga Marida Bisnupur District Kabul Lamzao Police Station Manusan Laiba Kang Swebi Mapa the Laibi Singtam Victoria Saikungamari Mahagna Ladiba Mama Amadi Manegi Yumgi Sakum the Tauri Yandana Sidamba Todoka Mari Lenana Laikidrabigi Mabok Hawam Ombi Yamabi Debina Nimit Kariniki Mamangja Media the Fondo Kiba Wafam of the Yumpam Yau the Bani Haina Mahakpo Piling Edigi Yola Kiba Mama Bidian Amadi Mane Ibema Debina Fondorokle Nasi Bidangi Yum the Panto Kiba Paugimi from Aduda Lamdam Adum Club Amadi Aitai Mera Paibigi Lusing Mukel Saruk Yaki Lunena Makoina Siliba Maral Adi Yumpam Yau the Bani Fondoki Bidiana Fondoki Badan Pimasa Adu Mahana Piling Idiga Hauna Ningtina Nauyok Nakonduna Laki Bani Siliba Maral Sing Adi Yumpam Yau the Bani Haibaga Lunena Victoria Bo Polo Kiba Adusu Kies Tarotliba Mio Sing Aduna Victoria Gi Mapa Bu Hep Poksaba Mabuona withdraw Tobaga Lunena Yasin Nabadegi Victoria Gi Aromatomangam Adu Pangto Kibani Haiki Basa yokpa dudigi hena aina aigi charge da aina monda adum tawjarpuni madana te ne larisi aigi magi mapabu poko mapu si adum akoina sena dana makoi ni changna khoi ahum mayam changna sena lakni magi maraibuk thidna magi wakhal laina duna nadana ma maina mai suicide togi base masida akhoi gi makoina chingna ningai ona hai monda koina press ta adigi media gi thongda man habi gi base masim tangdi akhoi maram sungja sa de haina akhoi wafam digi akhoi masim akhoi singdukse Miyamna Nong Saharaga Kangnaba Nongin Sumangila Artist Association Gi Ahumlak Saba Foundation Dengasi Langtabal Furama Kung Ibudo Pakang Basang and the Pangchokre Thoram Adu the Association Asigi Senior Member M. Borot L. Tomba Amadi T.I. Sarit Kumar Singmami Sing Saruk Yaki Tharamga Mari Renina Thasig Tangtara Nipan State Kala Academy Sin and Pangchokodreva Sumangila Festival Saruk Yagada Tamda Salo Haina Mingtonba Sumangilagi script ki puja supang thoki Dennis Tomram Iba M. Borot na direction paper play asi mitop Lieutenant Hajilak Pudagi Yelhomi Oriba Mitel Sing Tamda Lebang Ngam the Duna Sing the Kundaduna Laikiba Amadi Mitop Sing na MLR and LRX Sing the Susana Halo Haiduna Akan Masafu Pirak Pudagi Sing Miss Sing na Sarahanba Yaroi Haina Akan Mi Iholak Pudagi Kunaida Laita the Papium Ama Ohenbada Mapung Oba Play Play Asida Masak Naiba Artist Kia Yabugaluina Hogolek Liba Artist Kia Ama Saruk Yari play asigi matang de association atike president su Oriba L Tombana wafam kaya fondorakle
Infal के न्यूज सेकोन हाफिज सप्ताह द टेक्सटाइल कॉमर्स एंड इंडस्ट्री के लम एकर अनि दशमिक अनि तरुक पाक साबा मफम मसद हैंडलूम हैंडीक्राफ्ट अमदि खादी खक्तगी एग्जीबिशन सेंटर अमा मतम सुपगी ओइना थंबिनबा हैंडलूम प्रमोशन काउंसिल मणिपुरना से मिनिस्टर द तक्सिन खरे हैंडक्राफ्ट एग्जीबिशन सेंटर लेहनबा ngamlabadi manipur gi iyong khusa haiba amade khadi gi pothok sing yokhatpa ngambaga loinana masidagi asoba senpham ama state ta kahan ngamgani hairi Khausabong Baptist Church TBA के सही हुमदा का मंगा सुरप के प्लाटिनम जुबली थरम ngasi कांगपुर डिस्ट्रिक्ट के मनुसन लेदिबा साइकल सब डिवीजन की Khausabong Baptist Church पांगथोखरे थरम अदुदा रेबरल बी सिलौना प्लाटिनम जुबली के निंगसिंग यमबी की माइकुम हांगदोखी रोनना नात के ओइबा थरम क्या सु पांगथोखी Money Health Link Workers Scheme number simang sinuna Manipur State Blood Cell amadi Rims Blood Cell gapun kusam aduna blood donation came ama public theater hall number da pangthokre ngasigi came aduda nupa na people na miyai kunthani thoina EPK organizer member KS Omi Kamala na miyai kayagi thawai kangadrba igi mahus sinaba atai posak laite tangai fadana darka lerakpa matamda laitabi khidong saba kaya adu kokna ba pandam da EPK gi tharamasi pangthokpani haiki Irong se saba area da mayai kabal nisa yonba khudimak athuba matam liep number Manipur Muslim Welfare Organization Irong se saba na khangali mayang Imphal Police Station na athuba matam da Irong se saba area dagi dukan sing da phone na mayai kabal chinsak sing yoliba sim yang sangadabani organization na nimit mangani gi manungda club organization sing loina na drive sanction ba horagani haire hauzima khata na ngasi gi sanabagi pau lobisi ngasigi sanabagi pauda All Jiribam Sports Association na Jiribam Higher Secondary School ki playground na sathariba contract suba KSC Malik Memorial Invitation Football Tournament ki ngasi ahanba semi-final match ta Mongoloid Mar Kulena PSG Lorei Zambu goal ani sinoda mighty bapidna final sangkhre ani suba semi-final match ta Isel Club Dibong amadi YC Mar Kulenga hayeng sanaragani Saliba sahi asig August tara gamai degi September ani faba Indonesia gi Jakarta da pangthoko dari bata nipan saba Asian Games sing tara nipan gi mangwenena state event Asian Games ta Indian team gi khangalaba sanro simbo training pinaba trainer amadi coach oina Jugeshwar Khatri mayung khalakle mahapu khalakpada penka silat association of Manipur na thagatpa phongdorakle Manipur Chess Association na thadok paserol amagi matung ina lak leba January 18 dagi February 3 phawba Meghalaya da pangthoko dari batraga nipan suba North Eastern Chess Championship ta saruk yarun magi damak player traga mapan khanmigi selection tournament ama lak leba January 18 dagi hauragani hairi under 9 under 13 under 17 amadi open da nupa amadi nupi gi punna yauraga sanaroi traga manga asi khangadabani hairi All India Football Federation Academic Accreditation Application Window hangdukna bagi damal January tragani pandagi April tara taruk faba under 18 under 15 amasung under 13 ge youth league pangtholagani saruk yaningba club singna akupa marol amphagi office te khanglaba yagani hairi hauji makhatan sanabagi pau amuk bayani sojamdagi phangbigani Manipur Sarkar ki Department of Tourism ki miyeng makhada All Manipur Polo Association na sinduna tha siki tang taratareti ki mapaleba ki nupi ki polo team ahum USA Kenya Australia yauna Manipur ki polo team ani amadi Indian Polo Association ki punna nupi ki polo team taruk na saruk yaduna Imphal ki mapal kangjabung na sathariba ahum suba Manipur Statehood Day Women's Polo Tournament ki ngasi sanakiba ahanba matcha Manipur Thangjing Polo team na Indian Polo Association bu panjal taruk amada maiti bapiki matcha sina mai pakiba Manipur Thangjing Polo team ki panjal singadu TIS Tanana ani suba ahum suba madi mari super sakar panjal ahum chanki atopa panjal ahum maduna KS Daventi amadi KS Habena mari super sakar panjal ani chanki atopa panjal aduna Nilu RK na ahan sakar da chanki bani Match asida maiti kiba Indian Polo Association ki amatangar ba panjal adu Monica Sexna na match ki ani super sakar da chanki bani Tournament asigi anisuba match ki sana kibada Manipur Marching Polo team amadi USA Polo team panjal ahum chanaduna draw satkre Manipur Marching Polo team ki panjal ahum adu and Asakiranna ahan bamadi ani super sakar da panjal ani sanki atopa panjal aduna e Roma batina mari super sakar da sanki bani USA Polo team ki panjal ahum aduna Marisa Welna ahum suba amadi mari super sakar da sanki bani
Sathariba tournament asigi hayung dilpung ama makai tabada ahanba match oina Indian Polo Association namadi Kenya Polo team ga sanagani ani suba match nungtilpung ani makai tabada Australia Polo team amadi USA Polo team ga sanagani Manipur Archery Association na sinduna Kumalampak Sports Complex ta tha sigi tang tara manga dagi unit tara manga gi nupa masa amadi nupi masa archer sahum yangkai manga rom na saru yaduna sathariba kuntrani thuisuba junior boys and girls state archery championship ki ngasi pangthokiba junior girls ki 50+50 meter gi compound da Sai RC gi M Rupan ahanba ACE gi L Duliana ani subamadi BAA gi Susitra Tarang Bamna ahumsu position taki category sigi nupa masa gi pangthokibada Sai RC gi S Rajendro BAA gi Arwin Laisramamadi AAC gi CH Azaina ahanba ni subamadi ahumsu batakre junior girls ki 70+70 meter gi recap ki pangthokibada Sai RC gi TI Sanaina ahanba NSA gi Y Anupamana ani subamadi Sai RC gi Lumina Pongsongna ahan mani subamadi ahum subatakre junior girls recap ki individual ki pangthokibada NSA gi Y Anupamana ahanba Sai RC gi TI Sanaina ani subamadi unit asigi TI Swasita na ahum suba position taki junior boys gi 70+70 meter gi recap ki pangthokibada Sai RC gi PI Sanamasana ahanba unit asigi W Leonard na ani subamadi YAA gi M Azit na ahum suba position taki junior boys recap ki individual ki pangthokibada Sai RC gi T Sen Maitai na ahanba NSA gi KS Rohit na ani subamadi unit asigi AK Amarjit na ahum suba position takre Sajing inat kemelum na sinduna tha sige tang tara mari tiki tim tara ni thoina group mari thokna khaidokuna sajing kangjibung dilong chajing da sathariba kunmapal subulang tebal kendra inter club sports meet ki football masana gi ngasi sanakiba match da MRC sajing mayangkhong amadi CWC sajing mamangkai makha goal amata sanadana draw satkre match asida MRC sajing mayangkhong gi sanaroi L Open amadi CWC sajing mamangkai makha gi S Rojenda match conduct tokiba referee na yellow card utki Sathariba tournament asigi hainung gilpung ani makai tabada LKICYC langthabal singkha amadi SYDSSA liwaga sanagani Mama FC Sagolbal Lamati RFC Kamnam Lerak Sathariba Tarani Tusuba Kagema Football Trophy gi quarter final sangkre Kiangway Youth Pioneer Club Kiangway Haibung Makong Sinduna Thasiki Tang Tara Humdigi Tim Tara Trainer Saruk Yaduna knockout basis Sathariba tournament asigi ngasi sanakiba ahanba matchda Mama FC Sagolbal na RSC Kiangway Thongjubu goal ahum amada maithiba biduna quarter final sangkibani match asida mai pakiba Mama FC Sagolbal ganidu Santip na goal ani sanki atopa goal aduna RSC Kiangway Thongjugi sanaroi El Milan Joina own goal oina sankibani match asida mai tikiba RSC Kiangway Thongjugi amatangarba goal adu TI Rosan na sanki tournament asigi anisuba match ki sanakibada RFC Kamnam Lerakna Ice FC Hiang Thangbu goal mari amada maiti biduna quarter final sangkre RFC Kamnam Leraki mai pakibagi goal singadu Herozina goal ahum sanki atopa goal aduna nabana sankibani match asida maiti kiba Ice FC Hiang Thangi amatangarba goal adu Ravindrana sankibani Sathariba tournament asigi ahanba quarter final match hainung kilpunga matabada SRDC Langthapal amadi LLK Karamga sanagani Anisuba quarter final match nungtilpung ani makai tabada AFA Thawal amadi Angel Uripoka sanagani Force Ketrigau amadi Cyclone Thangmaiban Sathariba ahanba haibok T20 cricket tournament ta mai pakre Manipur Cricket Association gi miyang makhada Langthaban Sporting Club Langthaban sinduna tha sigi tang taritigi team kunma thoina group mari thokna khaidoktuna Langthapal Public Ground Sathariba ahanba haibok T20 cricket tournament ki ngasi sanakiba ahanba match da Force Ketrigau na Model Club Singa Makhabu ran nipunipal da maithiba pikibani Model Club Singa Makhana tos ngamduna fielding khanki match asigi ahanba batting tawkiba Force Ketrigauna apibo over kunda wicket tare turaga run samaga nifu humdoi lawki masigi pakhomda anisuba batting tawkiba Model Club Singa Makhana apibo over kunda wicket nipal turaga run marfu taramanga khak lawduna match asi maiti khibani match asida Force Ketrigau gi sanaroi Zelina ball yankai manga da run yankai mapal lawduna man of the match takre tournament asigi anisuba match ki sanakibada Cyclone Thangmaibanna TCM DC Thongjubu run samaga
निफु तरुकता माइथिब पीख्रे TCM DC थुंजुना टॉस ngamduna fielding side khanki ahan ba batting tokiba cyclone thangbai banna apiba over kunda wicket mapal turaga run chamaga humputara mari lauki masigi pakhomda anisuba batting tokiba TCM DC thungjuna over taraga ball ahumda wicket loina turaga run kunipan khak lauduna match asi maithi khibani match asi da cyclone thangbai bangi sanaroi bikas na wicket manga lauduna man of the match takre Yangkhom Sanjibna sponsor Toraga Rising Knowledge Club Kuyatong Sinduna Tasiki Tang Taritagi Tim Taranipan Grubani Tokna Kairutuna Club Asiki Ground Satariba Ahum Suba Ima Manisang Memorial is the 11th for side mini boys under 35 kg football tournament ki Ngashi Chanakiba Ahanba Metsta RKC Timbi Kuyatongna ALL Timbi Udipopu Gol Amasinoda Maitiba Pikre Anisuba Metski Sanakibada Tau Team A Tangmibana UPC Kurai Tangjambu Gol Ani Sinoda ahum suba match ki sanakibada LKYDA team B laifam kunongna UUFC team A uripopu gol manga sinoda maitiba piki mari suba match ki sanakibada ASA Singjamaina DCFC Naurim Thongbu gol tare sinoda maitiba pikre Paradise Union Pungdongbam na sinduna tha sigi tang taradagi team taramari na group mari thokna khaidokuna Pungdongbam ground sa thariba ani suba Pupu Cup under 17 boys 9 men aside football tournament ki ngasi sanakiba ahanba match ta INJC itam nungoina RFC khamnam lerakpu gol tarani thoi sinoda maitiba piduna quarter final sangkhre ani suba match ki sanagadaba team Nandaibam FC Nilkoti laktabadagi YDCL Pungdongbam na walk over lokre Sathariba tournament asigi ahanba quarter final match hayinung tilpung taranithoi ga minute nipumonga satpada MPSA Pungdongbam amadi Nungoi FC ga sanagani ani suba quarter final match nungtilpung ani makai tabada Moirangpurel FC amadi PJA Pungdongbam ga sanagani Tongan ba sanabagi pau sing PB bagi damam wayang thojam thagasari makata ngasi oikiba ingasagi pau amuk mayam puna yengminasi State climate change seldagi phangba ngasigi oikiba inga samadi nungchuki pauda khwaidagi sakiba Celsius degree kuntaruk daswik humpudra mathoi khwaidagi ingba Celsius degree taruk dasmik tarani thoi nungchita yawba ising manan gisang maximum da sada marifudra nipal dasmik humpudra manga minimum da sada kuntratruk dasmik humpumdoi oiki Ngasigi nong suki pagisang suino dasmik suino ama millimeter ni. Hauzik loisilakpada maruiba pau amuka hanau. Taraga Majak Suba Kasai Sampra Festival Minister Syam Kumar Hogdokre lupa lakun mari sangna market set sagadori. Ngasidagi sahi kungamapan rongi mamang thokiba mi hatpagi thodokta maral lairaba mi ahumbu mapunsi supakasum sanda thamnaba ko na khangan khre amasung langolda tata tipper na mama masa nanbada sahi mari khakta ngari ba masa nupa lai khidre ngasigidi IS tibin sandok saba pawmata ngasida loizare miyang tabiri ba mayampu namakpusu amukahana khurumjari